BJP na Manipur yaona state taret ki mikhal gi naina ba hokre. Manipur yaona state taret ta mathang chahida pangthok kadoriba mikhal gi matang da BJP gi makok thongba luching basing na khana naina ba hokre haina paw gi likhul amana phongdorak le. Handak state mari union territory amada pangthok ki ba mikhal loi khraba matung da BJP na chawna mai pak laba yai haina thajaba thamladuna lak kadoriba chahi lising ani kuntaret Sahi asida lepak asigi oina Manipur, Goa, Gujarat, Punjab, Uttar Pradesh, Uttarakhand amadi Himachal Pradesh na chingba state chingda mikhal pangthok kadori. BJP ki National President Nitin Nabil na state taret asida pangthok kadori ba mikhal asiga mari lainana groundwork haunabagidamag Pradhan Mantri Narendra Modi amasung Home Minister Amit Shah ga wa tanaba hokri haina phongdorakli. Handak state mangada pangthok kiba mikhal gi counting lakkadarba megi mari dagi hauragani haina su pawam na phongdorakli. Mikhal asida BJP na chawna mai pak laba yai haina party gi luchingba singna achauba thajaba thamli haiduna su phongdorakli.